Hai mayam ngasi chuko video ama puraga lakchare ngasi sina khoi mafam laiba mafam sida ko India gi mela oina tauba hai tare India gi state khudingi state yambana laiba si mafam sida laiba mi sing ko di celebrate mela oina pangthokpane India gi oina taubani na ko masa gi cultural dress selaga adum lakpa yai aduna aisu aigi araiba ko Manipur gi traditional dress culture dress selaga Yengba lakchare Mayam yengminasi entertainment oina ko India gi isaida khara angang sing perform tauba aduga Mayam bu entertain tawhoina pangthokpani ko Mayam Thank you so much, Aika, for such a wonderful performance. Sida canvas painting yole masa na yeksaba draw taujaba masa gi talent ko adu poraga yonjare digi sida na mu sum kogi lai da siba kemal mala kari kra do sida na ko jewelry kuji kari kra mai ngamjaba masa gi poraga dum yonjari ko side so Mayam laire hauji program loisal e Mayam na photo khara kapinare ko Mayam friends singa ai family ka bye.